Miyamna khanba mihut laina popular government tamba lingna bahonabagi mahut matam sangna president will thamjiliba se democracy ge wahan thok manghan bani haina Shiv Sena Manipur gi president Morangthem Tongbi na phongdokhre Babupara da leiba party asige office ta pangthokhiba pau gi mifam amada wafam ase phongdokladuna mahakna makhatan hai Malembi oina khwaidigi chawba democracy chatpa leibakni hairiba India kumba federal structure leiba leibagumada Miyamgi mihutna lengak semhanaba haibase miyamgi democratic right ado khongaunabune Hanak center na Manipur da thamliba PRS de Kanglup anigi marakta tangdu leitaba hanjilaknaba thamkiba PR ni haina Shiv Sena na lawe adubu tha ani helaklaba fawba Manipur gi ching amade tampaki mafam singda president's rule asina Mayek thokwa thabak amata fawba tawba kamdana leire lamdam asida tangdu leitaba puraknaba Union Home Minister Amit Shah amade Manipur gi Governor Ajay Kumar Bhalatna uki amadi maitai animakta khulai pikhalaknaba wafam thangkhe wafam adu singnaduna uki khulai paibe sing amade kuki CSO singna khulai amata pikhatloi haina muktuna leire maduda sunatana Union Home Minister Amit Shah na Manipur gi chingi lamphawna jaliba National Highway singda free movement lehengadabani haina mamang thagi tang nipal ta langthokrabasu ngasi phawba thabakta onthokpa ngamdana leire jingtam haina khaidoklaga nakal amatagi oiba mitengda center na chathariba appeasement politics ase lepiyo natrabadi inkhalakliba naha singi wakhalda anti national oiba wakhalon kaya lakloi hainingai leite chahi khara ase da Myanmar dagi changsilakliba khulai paiba narco terrorist sing asina lamdam asida thokhaliba charangna ase center na yengduna leire chahi khara ase da hangalakliba miseng khul sing ase Indian Security Force singi mamang maktadane pumdamagasi makhoina una usinadabani haibada haiman bathokloi matam amanda yelomi singna namna khundaramba mafum kaya ngaside Myanmar romdagi changsalakwa illegal immigrant singna khul tasinkhibadagi yelomi sing leifam phawba leislaktre phibam asida aikoi tumina leithokpa chumloi haina mahakna makhatana phongdokhe Manipur Indiam na khanjaba mihut na do adu majority leina adu ki government seven da bai se madu vote thadaraga kahaliba electoral sindu ki right matbani handa ki president rule sidi miyam ki bunchi madi lanthum ngak na ba aduga jati community ani rung sinada ba adu ki marak da kidan madu ki shanti ki peace ki oiba road map ama yana ba President rule thamak puni haidana koi Shiv Sena ki lauje bani adu nasi bogi manunda thani sujela president rule sina miyam ki apam thamak amata apu mari bharat ude